Online Manipur YouTube channel swing bir bame pum no po mukha na taram nuk seri han badem na maroi update amakang leipa ki mera de gile chege Mizoram da singning kai peda Meeoi tara ga manga Sire kaya na thiba khangdri awang nong pok state sing de oirba nong singi phibam asina maram oidna ngase aizol dagi khara lapthok laga leiba nong pek phom ama da singning khai rak pogi thodok ta Meeoi tara ga manga Sire kaya mana thiba khangdana leiri Mizoram ge chief minister laldu homana Meeoi tara ga manga Sire haina wafam asi confirm tawkhre Meeoi tara manga asigi manung da tara ga mathoi ama di thodok topam dagi fangki atopa mafam ama dagi asi baksang ani fangle atopa ama dagi na haksang ama fangle Mizoram government ge maike digi Leikhidre singi leiriba imung manung sing dolo lakh mari gi ex gracia san pham pirigani haina chief minister na lauthokre ngase pung tor krom tarak matamda malthum amade limen gi mafam amada leiba sing amani khair pagi thodok adu thoki bani hojik phawbagi oina si baksang ama phangkhre atopa mi nan kiba yaw bra haina kanna thibagi thabok sathari singni khaiba adu da manak nak pada leiba yum amadi kar kaya lebak manung de leikhre hairi national highway 6 hunthard singning khairak pana hojik aizol amadi atopa state sing ga phawna khidre amarom de India meteorological department na nong puba nonglei nungsit Remal na maram oirga Mizoram ge school education department nga si Mizoram ge school khuding suti lauthokre hairi aduga mathing ki update asina national highway 37 ki sinam amasung ti laizung khulgi marak ta landslide thok pada tata amaloka da ta sinkre cyclone Remal gi EY inin ga maram oiduna state asda ngarang dagi hoduna surakhiba nong maram oiduna mafam kaya da ising thumdin khre Imphal jiri pam lambi fauna kidre kanba maung da kuina surakhiba nong maram oiduna Imphal jiri pam lambi national highway 37 paring da Kangpokpi district ki manung san ba ke sinam amasung ti laizeng khulgi marakta lambi nam thakiba aduna maram oiduna gari kaya thauba yadaduna khamduna leirakhiba pot puba truck ama ontaduna lokha da tasinkhre pawasna hai lokha da poche yawba tata lokha da tasinkhra basumi aso apan diyaw kide thodok aduna maram oiduna Imphal da salakpa gari kaya lambi paring asita panduna leinari masigi mathakta national highway 37 lambi paring asigi mafam kaya da landslide macha thoktu lambi sathok sinda sauna kudungsa da mayok nare pawasna hai landslide chauna thoktuna gari on thakiba mafam asi NIS IDCL na nauna lambi semba da yauri basaruk ni thodok topam da authority ge baike gi machinery sing thajin duna nam thakiba lambi ki saruk adu semjin naba thabuk paikhat pa hokre hairi aduga mathingi update asna West Bengal da Meeoi teruk Bangladesh da Meeoi tara ga teruk Leikhidre cyclone Remal na pi basai theng West Bengal da Meeoi teruk Leikhidre Kolkata ge Kunmari Parganas district amadi thangnari be district sing da hojiki oina nonglei nungsit leprab su cyclone Remal gi in fact na Kunmari Parganas district ki kha amadi nokpuk thangba samudra khongpal sing ayam bising thumjin duna leiri pawasin hai samudra gi sing lobuk amadi nga gi farm tawri bo phum ayam bana chenchen duna amang ata thokhan khre lenga ki shelter sing da leiri ba Meeoi sing na masa ki mayum da hanbang hauna khre sairak asida lok sabha gi tar chuba amadi aroiba face chemical gi campaign sing isaw gi awa banang libo phum sing da hukre face asigi da mangtak lak liba jun amada sit mapan gi da mangtak bot tha thana gadori bani North Bengal gi mafmang khardai hojiksu nong tari haina media report na hairi amarom da kan banung lei nungsit amaram oidana Bangladesh ke samudra khongbal da yei khiba da sikiba Meeoi sing masing taraga taruk sukre hain Dhaka gi disaster management and relief medicine MD Mohibur Rahman phongdokre mak na hai Leikhidre Meeoi sing adu bola amadi Barasal district Meeoi sata khira khulna Chitango amadi Putokhali district Meeoi amom Leikhidre masigi mathakta atopa district taraga mapan dasu nonglei nungsit ke amang atasin tokon ki bagi paulei khi hairi nongyaw na lakiba akan ba nonglei nungsit aduna maram oiduna yumang lakh amaga lising yang khai gi mathakta ka ya to imran khre state minister gi matung in Bangladesh ki municipality 914 amadi union 107 da leiba yum lising kuntra manga Samri marfuhum doi abang ata token krefio masih yang laga Bangladesh ke Prime Minister Sheikh Hasina gi pautak matung ina samudra mapal da leiba district sing da sapaga da ba mafam lak mapan lising ni fugani thoi kuntra ga mari sengbat kibaga loina na Meeoi lak ni pan rom sang japam pikre masigi matak da yum da yok pasanga lising yang khai mathoi sam ga ni fugat taruk su mafam sing adu da thamkre serek asida Remal na sokal la mafam sing da leiriba Meeoi sing analing gi tabuk paikat na medical team lising amuga samri humdraga mathoi semkre amadi lising amuga samri amasu tongan na lehen kre haidi aduga mating gi update asina authority sapa yaman bede gi lebak miam waga dori ngasing Manipur mari bak ning
bani amadi masana masabu lusing bani haijaba mioi kaya leptana thorakpa haibadu oiri masigi mathakta manipur leiba miyam gi damakta yaifana ba thabuk tawbani haiduna lup kaya amasu saugri yumbugum linkhanaragli maduna leiba ki thabuk tawgani haibagi mingdu thoraliba masana masabu lusing bani haijaba kaya na authority natana authority saduna thabuk tawrakpada gi leiba miyam awaba mayoknoga dhori leiba asigi mapu oiriba leiba miyamna masana masabu lusing bani haijaba lusing badi oidaba mioi sing kana kananu haibadu masak munna khangdokga miyam gi apunba thaunana sabsaba para ama tambiduna puksel singdaba masagi oijaba na mang tharaka thabuk tawbu lusingba saba sing maru phangna muthatna ba thabuk poi khatfam thoki haibada haiman ba thokloi haina khalli kanagumba ngarang hantalin khalak pa lup amana sumyam da adu tawgadabani adu tawbu yaroi haiduna authority natana authority sabagi thawong asi hojik satharak pa ure satharagli ba aran ba thawong asna manipuri lenga amasung miyam na khangna una tumina laisin ba tarbadi lenga asi mapu pandraba haibadi rule of law chatnatraba lamdam ama haibadi oikragani haibi yai authority natana authority saduna press release kaya thoktura miyam da adu tawbu yaroi adu tawgadabani haiduna makhoina pamba thabuk adu maram sai amadi sade haiba khangdana namphu sasan tawrakpa matamda manipuri lenga ki mari leinaba authority na khangsinnadana leiba asisu yamna lanbani mafam matam sana sasinaba lusing basing na satarakpa nampu sasan gi thabuk sing manipuri gi lengak leiri haiduna mafam matam sana thinghauduna yade haibadu khanghan gadabani maduna tana mangba takpa loiraga wakhal taragi haibagi thawungda lengak na satarakpagum tawriba asisu mafam sana thabuk pangthoknaba hotnabigadabani manipur gi sing lamda sulengak mapu saba khutlai paiba khutpu kaya ama leibata natna civil society organization haina singthorakpa singnasu manipuri mase tana thugainaba khongjang kaya satharakpa urakli manipur da maitai gi lam naga lam kuki lam amadi maitai pangan gi lam haiba leite manipur gi lam pumna manipur lenga ki makhada apunbu oina leibani adubu ngasidi tongan ba furup kayana aikhoi gi lam gi aikhoina tawningbata tawgani masida manipuri lenga amadi miyam na marisu tawba yaroi haiduna phongna singnabgi sabuk zatharagliba asidi masigi asengba khudam haiba bukobru laifamlen kaduna leining laison tawba fawo yadanabagi atingba thamkiba loina thangjing siru fawo thangting haina onthoknabagi thabuk paikhatlamba kobru singi saru kaya koptoktuna popi pambi thabagi thabuk zatharamba kaya tawkiba aduni madugi ningthaugi manati phaklangda theli haibadu arta thogan basungani manipuri gi mapam kaya da ain kaiba thabuk madi manipuri thugaina ba thabuk toroklaba fawo de lebak miyamna mikhal gi matamda photpiduna miyam da mihut oina thagat kribasing asengba semba lengak ama isau sauna leiraga lebak thugaina ba khotnaraba fawo da matam sanna thengnaba ngamdrabadi lengak leibagi hanthok leiroi haibase khoi lengak loisingna khangbi basungani amoromda hojiki oiriba manipur gi pm masda chief minister and biren lokol iba thabuk thorang sing asidi aduke matik afabani haiba yai maduna manipuri reserve forest protected forest atai sing paturin sing kanana ba loina popi pambi pak sanna yathapagi khongjang sangsilakliba asida mla humphuna mangjil thana suntoktuna lokum tokpa thotang adu lopi gadabani kuki narco terrorist na manipur da landaraktu separate administration amadi kuki homeland talakpada sahi ama helaba lan asil loisinaba khonabada mla humphuna karigumba thabuk amata loba ngamdre aduki matik pangdaba haibadu oire civil society mayum pumna punsinduna yeknaba maithiba piba ngamdre lusingbang hakta ngaire masina manipur da apun basaktam haibadu sagarpa ngamdabani maram aduna hojik manipur gi civil society organization sing amata oiduna punsinduna loina mla humphusu amata oina punsinduna manipuri thugaina ba khonnariba narco terrorist sing asi maithiba piba ngamnaba khonnaba chumi video sing bibagi damakta mayam pumna ko amuk kana thagachari na update ki damakta online manipur YouTube channel asi bunuk sibiduna subscribe to biramu. Thank you.